CLP leader Okram Ibobina Luchingba Manipur Pradesh Congress Committee MPCC ki team amana ngasi Kukilal Hawasingi attack the Lake Hidraba Chingtham Anand Kumar gi yum da chatuna Lake Hidraba ki imung manungna nang hawri awaba da saruk yakre CLP leader Okram Ibobina Luchingba team adu da MPCC ki President Kainingaga CWC member Gai Khangam Kundrak Pamesigi MLA TS Lokesor Sunoesigi MLA Keranjit Hanegi MLA I Hemochandra MPCC ki Vice President Al Tilotama Amadi MPCC ki Maruiba Thomi Kiana Sarukyaki Like Hidraba CH Arun Kumar ki imung manungna nang horiba wabada Sarukyaba Lakiba adu da CLP leader Okram Ibobi MPCC ki President K Megazandra Amadi MLA TS Lokesor Amadi MLA Keranjit na Like Hidraba Anand Kumar ki Apokpa Loinabi Amadi Masa Singa Waris Hanaduna Imung Manungna Nang Horiba Awabada Sarukyaki Awaba Pongtok Paki Kongsat Aduga Mari Lenena CLP leader Okram Ibobina Hai Moregi STPO Chingtham Anand Kumarna Laibak Thiba Thodok Amada Manung Matam Sadana Laikidaba Asinungaite Mahaki Imung Manungna Nang Horiba Awabada Sarukyaba Lakpani Makna Laikidraba Asi Laikidaba Asi Masagi Matau Pangtok lingai da laikidabani lengak na mangzauna na asigum lapa pam daba thodok asi thoktana ba jackson thorang lakhatlam lagadi asigum laba thodok asi thoklam daba yabani imung manungna nang hori ba wabada Congress party na saruk yari haina makna makhata ke additional force ka hana mangzauna na enforce tawdna thajandra sensitive oiba mafam ni na tawramagadi sigumba laibak thiba thodok se Nantok Pahaigadra, avoid Toba Yaram Gadra, and I coined the Adam Kanjabani. I do anyway, I was talk Rabanina talk re. The Lehoriba Imu Manung Magi Babung Ima Lehoriba Angang Sing Karikari Masama Shusing Haibatare, Lehoriba Angang Sida Hujikari Upaile, a coin of Moida control Todra, Ma Lepaki, the Muktada, Martier, we have the Mashagi duty that. Like the Badina, Hoy, Mad, Natana, Tayshu later, but Mayam di Yawi. Adubu Sugumba Todokshe, Yamna Labak Tiba Todo Hivatare, Aduna Koi, Partigi, Taraptagi, the Han state honor to Ubudu the Suakoi, cannot the Hodre, Aduna Koi, Jigla Aga, Lehuri Imu Manung Steda, Koi Awa Batara, Imu Manung Steda, Nuaitaba Pungdok Pahibatare, Adugi Dunta Koi Laksabadina, Smaina Tamtagi. Manipur Thokliba Irang Asida Mapalam gi Khut Yaure Haina Hongdokraba Phawbada India Lengak na Tumina Lesiliba Asina Manipur Assist Center na Kari Amata Khangde Takpani Haina CLP leader Okram Ibobina Pendaba Phongdorakli Wafama Singasin Laikidraba Chingtham Arun Kumar gi imung manungna nang horiba awabada Sarukyaba Lakpata Pawmi Sing na Makna Phongdokibani Ngasiga Tharga Tataruk Suraklaba Irang Asiki Chap Chaba Warusin Ama Hauzik Phawba Purak Pangamdriba Asiki Matangda Pawmi Sing na Hangba Wahangamagi Pawkum Piraduna CLP leader Okram Ibobina Hai Center na Lengak Pariba Narendra Modi na Luchingba India gi Lengak Asna Manipur gi isu asi Nathaiduna Lairiba Asina Takpadi Manipur asi India na Karisu Laitana Khali Haiba Asini Irang asigi Warusin Purak Naba Congress Party na Mamangdagi Hauna Lengak asida Hanjin Taksinduna Lakpani Manipur asi India ki state ama natrabara Manipur thokliba Irang asta foreign aggression yauri haina Ministry of External Affairs NIA state BJP party amadi state lengak na phawba phongdokrabani asigumba phiba masta India lengak na mathau taba thabak amata lokhataba asna takpadi Manipur bukari amata khangde takpani asigumba India lengak ki mityang asi yaba ngamloi asigumba government of India gi thong asi condemn tawi haina makna makhata ki issue se Hujik Pawa Sri Narendra Modi Jina not Taidra Leire, Hujik Pawa Mashi Manipur si Manipuri problem se solve Tona Hona Bidabase Mashi opposition in a Hijabi Wanate Manipur si Karine Kanbazano India Ipa Koi Hanjan and Haina Koi di Kaire Madam the response to Vigadaba to the Taroktra Vanina Manipur si India Sharuk Aman Natrabra foreign aggression yaure Mapandagi yaure adu si foreign aggression yaure haita the government media si yenga Leire sibo Manipur si Kainingaga Kaijasanu aduga atopa leipak na loge suno kaso daka leite na khallaba jala no isuma misi mina se siri anan na toiba sumaina kayam yamna
ꯍꯥꯠꯅꯖꯁꯨꯅꯨ ꯃꯣꯏ ꯍꯥꯏꯗꯅ ꯊꯥꯗꯣꯛꯑꯒ ꯊꯝꯃꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯣꯡꯒꯦꯁ ꯇꯥꯝꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯋꯦꯕ